ꯐꯃꯨꯡꯗ ꯍꯧꯒꯠꯂꯛꯏ ꯁꯟꯒ꯭ꯂꯥꯁꯁꯨ ꯇꯥꯛ ꯃꯨꯜꯂꯒ ꯎꯞꯁꯤꯜꯂꯤ ꯑꯁꯣꯟꯕ ꯊꯃꯣꯏ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯗ ꯈꯣꯟꯖꯦꯜꯁꯨ ꯌꯥꯛꯂꯛꯈꯤ ꯀꯞꯆꯦꯠꯄꯤ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯠ ꯅꯥꯕꯩꯅꯤ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯄꯟꯊꯔꯝꯗ ꯃꯊꯧ ꯆꯤꯟꯕꯤ ꯑꯃꯒꯨꯝꯅ ꯃꯈꯣꯡꯗꯣ ꯈꯣꯡꯀꯥꯞ ꯆꯣꯡꯗꯨꯅ ꯊꯥꯡꯂꯒ ꯆꯠꯈꯤ ꯐꯤꯔꯦꯞꯄꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯨ ꯈꯤꯇꯪ ꯁꯦꯝꯃꯒ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ ꯎꯔꯔꯣꯏ ꯈꯪꯂꯕꯁꯨ ꯌꯦꯡꯂꯨꯏ ꯊꯣꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯨꯔꯒ ꯎꯔꯣꯏ ꯈꯪꯂꯁꯨ ꯆꯠꯈ꯭ꯔꯦ ꯈꯪꯂꯁꯨ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯩ ꯊꯃꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯆꯠꯂꯝꯂꯒꯗ꯭ꯔꯥ ꯀꯗꯥꯏ ꯌꯧꯔꯝꯂꯅꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯅꯥ ꯑꯃ ꯊꯦꯡꯅꯔꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯊꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯃꯔꯝ ꯂꯩꯇꯦ ꯊꯣꯛꯂꯨꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯁꯤꯒꯦ ꯀꯅꯥ ꯑꯃꯅ ꯍꯪꯂꯛꯇ꯭ꯔꯁꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯒꯦ ꯈꯜꯂꯤꯕꯅꯤ ꯈꯜꯂꯤꯉꯩ ꯄꯦꯁꯦꯟ ꯑꯣꯏꯅ ꯆꯪꯉꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯆꯪꯉꯛꯂꯤꯕ ꯄꯦꯁꯦꯟꯗꯨ ꯑꯦꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯂꯝꯖꯤꯡꯂꯒ ꯃꯥꯅꯁꯨ ꯀꯧꯁꯤꯜꯂꯤ ꯄꯦꯁꯦꯟꯗꯨꯒ ꯐꯦꯃꯤꯂꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯔꯝꯃꯤ ꯃꯔꯝ ꯍꯥꯟꯅ ꯍꯪꯉꯤ ꯐꯤꯔꯦꯞꯄꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯅꯥꯕꯁꯦ ꯃꯃꯥꯗꯨꯅ ꯁꯔ ꯍꯥꯟꯅꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯈꯔ ꯂꯩꯕꯅꯤ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯇꯧꯕꯁꯨ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯈꯥ ꯇꯥꯍꯜꯂꯛꯇ꯭ꯔꯦ ꯗꯣꯛꯇꯔꯗꯨꯅ ꯏꯪꯒꯤꯠꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯃꯃꯥꯗꯨꯒꯤ ꯄꯦꯁꯦꯟꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯇꯣꯟ ꯍꯥꯏꯕꯅꯤꯀꯣ ꯃꯤꯡꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀꯩ ꯇꯧꯔꯤꯕ 12 ꯂꯣꯏꯔꯒ ꯇꯣꯛꯑꯦ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯆꯠꯂꯤ ꯐꯤꯔꯦꯞꯄꯅ ꯃꯃꯥ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯇꯣꯟꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯒꯦ ꯃꯃꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯅꯨꯡꯁꯤꯇꯣꯟꯗ ꯅꯨꯡꯁꯤꯇꯣꯟ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯑꯁꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯃꯠꯇ ꯊꯝꯒꯅꯨ ꯁꯥꯟꯅꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯖꯁ ꯅꯪꯒ ꯑꯩꯒ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯒꯗꯕ ꯋꯥꯔꯤ ꯅꯠꯇꯦ ꯄꯦꯁꯦꯟ ꯑꯃꯒ ꯃꯥꯒꯤ ꯗꯣꯛꯇꯔ ꯑꯃꯒꯒꯤ ꯁꯤꯀ꯭ꯔꯦꯠꯅꯤ ꯅꯨꯡꯁꯤꯇꯣꯟꯅ ꯌꯥꯏ ꯁꯥꯁꯦ ꯗꯣꯛꯇꯔ ꯕꯣꯏꯐ꯭ꯔꯦꯟ ꯃꯦꯇꯔꯔꯥ ꯆꯤꯡꯅꯕꯗꯨꯁꯨ ꯆꯨꯝꯃꯝꯂꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯝꯗꯕ ꯃꯑꯣꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯇꯣꯟꯅ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗꯒꯤ ꯈꯪꯅꯔꯛꯄꯅꯤ 12 ꯂꯣꯏꯕꯗꯒꯤ ꯃꯔꯤ ꯐꯖꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯕꯅꯤꯅ ꯄꯥꯝꯗꯕꯅꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯀꯥꯏꯅꯔꯛꯄꯩ ꯃꯔꯝꯁꯦ ꯁꯤꯅꯅꯤ ꯃꯥꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯑꯩꯅ ꯇꯣꯛꯏ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯅꯧꯕ ꯊꯦꯡꯅꯔꯛꯏ ꯑꯩ ꯊꯋꯥꯏꯔꯛꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯈꯪꯅꯔꯛꯏꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩ ꯁꯤꯔ ꯍꯥꯏꯅ ꯃꯌꯥꯝꯂꯛ ꯈꯟꯈꯤꯕ ꯌꯥꯎꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯝꯊꯩ MBBS ꯇꯧꯃꯤꯟꯅꯕꯅꯤ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯤꯁꯧ ꯌꯥꯝ ꯆꯪꯕ ꯀꯥꯟꯗ ꯑꯩꯅ ꯖꯦꯂꯁ ꯀꯥꯔꯒꯈꯔ ꯈꯝꯕꯜꯂꯦ ꯃꯥꯁꯦ ꯑꯩꯅ ꯈꯝꯕꯟꯕꯁꯦ ꯃꯥꯅ ꯈꯪꯈꯤꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯊꯣꯠ ꯑꯃꯈꯛ ꯃꯥꯏ ꯋꯥꯈꯜꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯣꯏ ꯃꯥꯅ ꯈꯜꯂꯤꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯩꯁꯨ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯧ ꯁꯔꯨꯛ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦ ꯀꯥꯏꯅ ꯈꯜꯂꯤ ꯄꯣꯠꯅꯤ ꯃꯥꯅ ꯁꯣꯄꯤꯡ ꯆꯠꯁꯤ ꯍꯥꯏ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯒ ꯆꯦꯜꯂꯤ ꯌꯦꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯗꯅ ꯏꯃꯥꯟꯅꯕꯗꯩ ꯁꯦꯜ ꯄꯨꯔꯒ ꯆꯦꯜꯂꯤꯅꯤ ꯃꯥꯅ ꯁꯤ ꯆꯠꯂꯨ ꯑꯗꯨ ꯆꯠꯁꯤ ꯂꯣꯏꯅ ꯑꯩ ꯆꯠꯂꯤ ꯅꯣꯡ ꯐꯥꯗꯣꯛꯀ ꯃꯥꯅ ꯀꯣꯂꯦꯖ ꯂꯥꯛꯇꯕꯁꯨ ꯀꯣꯂꯦꯖꯇꯨꯃ ꯄꯨꯡꯍꯥꯡ ꯍꯥꯡꯕꯣꯏꯅꯤꯡꯉꯤ ꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯈꯤ ꯅꯨꯡꯁꯤꯕꯁꯤꯅ ꯂꯨꯁꯤꯟꯃꯟꯈꯤꯕꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯇꯣꯟ ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯥꯞꯊꯣꯛꯈꯤꯕꯗꯣ ꯂꯥꯏꯕꯛ ꯇꯤꯟꯅꯗꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯌꯤꯗ ꯅꯪꯅ ꯂꯥꯠꯆꯔꯤꯕ ꯃꯍꯥꯛꯇꯣ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯏꯕꯤꯔꯝꯗꯕꯅ ꯆꯠꯈꯤꯕꯅꯤ ꯂꯥꯏꯕꯛꯅꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯅꯕꯥꯅꯤ ꯊꯥꯛ ꯃꯥꯟꯅꯕ ꯑꯣꯏꯁꯅꯨ ꯑꯗꯨꯝ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯀꯥꯏꯅꯈꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯁꯔ ꯅꯪꯗꯤ ꯅꯪ ꯅꯁꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕꯩꯅꯦꯅ ꯑꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯁꯨ ꯁꯦꯝ ꯃꯥꯅꯕꯨ ꯂꯩꯊꯣꯛꯀꯦ ꯈꯜꯂꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯅꯤ ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯝꯃꯒ ꯀꯣꯂꯦꯖꯀ ꯄꯨꯜꯂꯒ ꯃꯥꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯑꯗꯨꯗꯅ ꯑꯃꯨꯛ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯏꯁꯥ ꯃꯥꯡꯍꯧꯗꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯑꯦꯅꯤ ꯃꯔꯝ ꯑꯃ ꯂꯩꯔꯛꯄꯗ ꯅꯪꯅ ꯗꯥꯎꯟ ꯍꯦꯛ ꯆꯠꯂꯛꯄꯗꯅꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯁꯦ ꯑꯩꯒꯤꯁꯨ ꯂꯤꯕꯗ ꯂꯣꯏꯔꯔꯣꯏꯗꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯗ ꯊꯝꯈꯤ ꯑꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯂꯤꯒꯦ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯁꯔ ꯊꯣꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯅꯨꯡꯁꯤꯇꯣꯟꯒꯤ ꯃꯃꯥ ꯆꯪꯕꯤꯔꯛꯑꯣ ꯁꯣꯝꯗꯅ ꯁꯨꯔꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯣꯝꯇꯅꯤ ꯀꯅꯥꯝ ꯌꯥꯎꯔꯛꯇꯦ
ꯀꯦꯐ ꯋꯥꯏꯔꯒ ꯂꯥꯛꯄꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯧꯔꯒ ꯆꯠꯇꯧꯔꯤꯕꯅꯤ ꯖꯦꯜ ꯃꯅꯨꯡꯗꯨꯗ ꯁꯨꯔꯨ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯇꯥꯁꯤꯜꯂ ꯂꯩꯔꯝꯃꯤ ꯍꯣꯡꯉꯝꯗꯦ ꯃꯍꯧꯁꯥ ꯃꯥꯒ ꯊꯦꯡꯅꯈꯤꯕꯗꯨꯒ ꯇꯥꯝꯅꯥꯅ ꯀꯧꯔꯛꯏ ꯃꯤꯁ ꯁꯨꯔꯨ ꯀꯅꯥ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯗ ꯃꯥꯕꯨ ꯎꯅꯕ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯁꯨ ꯂꯥꯛꯂꯗ꯭ꯔꯤ ꯃꯥꯕꯨ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯨꯡꯂꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯏꯈꯧ ꯂꯥꯡꯅ ꯂꯩꯊꯣꯔꯛꯏ ꯇꯥꯝꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯉꯥꯜꯂꯝꯕ ꯁꯛꯇꯝꯗꯨ ꯃꯥꯡꯈꯤ ꯏꯀꯥꯏꯕꯒꯤ ꯃꯅꯤꯡ ꯍꯟꯖꯤꯟꯈꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯄꯅꯤ ꯁꯨꯔꯨ ꯈꯨꯝꯗꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯃꯅꯥ ꯄꯪꯕ ꯃꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯊꯒꯦ ꯇꯧꯔꯛꯄꯒ ꯇꯥꯝꯅꯥꯅ ꯍꯥꯏꯖꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯏꯃꯥꯗꯣ ꯅꯤꯡꯊꯤꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯅꯪꯒꯤ ꯅꯁꯥꯗ ꯐꯥꯎꯕ꯭ꯔꯥ ꯑꯗꯨ ꯐꯥꯎꯕ ꯁꯨꯔꯨ ꯇꯥꯁꯤꯟꯅꯔꯝꯗꯦ ꯇꯥꯗꯕꯅꯤ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕꯅꯤ ꯃꯃꯥ ꯄꯜꯂꯛꯄꯗ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯏꯃꯨꯡ ꯃꯥꯒꯤ ꯏꯇꯤꯅꯕ ꯃꯤꯁꯛꯅ ꯑꯋꯥꯕ ꯇꯥꯔꯝꯗꯥꯏ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯗ ꯂꯣꯏꯅ ꯊꯃꯣꯏꯗꯏꯍꯨꯜ ꯑꯃꯃꯝꯗꯤ ꯐꯥꯎꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯩꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥꯗ ꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜ ꯐꯤꯁ ꯊꯤꯗꯕꯩ ꯗꯤꯁꯆꯥꯔꯖ ꯇꯧꯗꯣꯔꯦ ꯁꯨꯔꯨ ꯐꯤꯡꯒꯠꯂꯛꯏ ꯑꯗꯨ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯅꯪꯗꯧꯅ ꯑꯩꯗꯤ ꯁꯛꯂꯣꯟ ꯃꯈꯜ ꯃꯈꯜ ꯄꯨꯕ ꯂꯧꯕ ꯍꯩꯇꯦ ꯅꯪꯅ ꯊꯥꯖꯗꯕ ꯊꯕꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯍꯟꯒꯦ ꯈꯟꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯏꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡꯃꯛ ꯇꯝꯕꯅꯤ ꯃꯔꯥꯜ ꯂꯩꯇꯕ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯅꯪꯅ ꯐꯖꯕ ꯃꯔꯥꯜ ꯑꯃ ꯄꯤꯔꯦ ꯑꯔꯥꯟꯕ ꯃꯤꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯊꯝꯖꯤꯟꯕꯤꯔꯦ ꯑꯁꯣꯝꯗꯅ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯍꯧꯔꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯈꯣꯡꯂꯣꯏ ꯅꯪꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕꯗꯣ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯈꯣꯡꯂꯣꯏ ꯑꯃ ꯐꯪꯈ꯭ꯔꯦ ꯁ꯭ꯄꯦꯛꯇꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯈꯥꯁꯨ ꯇꯥꯔꯛꯏ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯀꯥꯡꯊꯣꯔꯛꯄꯗ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯕꯨ ꯀꯟꯒꯅꯤ ꯃꯈꯥ ꯇꯥꯕ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯔꯒ ꯁ꯭ꯄꯦꯛꯇꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯎꯞꯁꯤꯟꯈꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯣ ꯁꯨꯔꯨ ꯃꯪꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯦꯞꯆꯍꯧꯋꯤ ꯇꯥꯝꯅꯥꯁꯨ ꯀꯦꯐ ꯑꯅꯧꯕ ꯑꯃꯃꯨꯛ ꯀꯧꯔꯒ ꯍꯜꯂꯛꯂꯦ ꯋꯥꯕꯒ ꯀꯩꯅꯣꯝꯗꯤ ꯆꯥꯅꯤꯡꯂꯤ ꯋꯦꯗꯔꯁꯤꯗ ꯑꯏꯪꯕ ꯊꯛꯅꯤꯡꯕꯅ ꯖꯨꯁ ꯕꯥꯔ ꯑꯃꯗ ꯑꯣꯏꯅ ꯊꯧꯍꯜꯂꯤ ꯃꯐꯝꯗꯨ ꯌꯧꯔꯛꯄꯒ ꯈꯥꯝꯍꯜꯂꯤ ꯉꯥꯛ ꯉꯥꯏꯔꯝꯃꯨ ꯉꯥꯏꯕꯒꯤ ꯆꯥꯔꯖ ꯍꯥꯞꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯐꯤꯔꯦꯞꯄꯁꯨ ꯉꯁꯥꯏ ꯁꯦꯠꯍꯧꯕ ꯗ꯭ꯔꯦꯁꯇꯨꯒ ꯃꯇꯣꯝꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯃꯥꯅ ꯃꯅꯥꯛ ꯅꯛꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯊꯨꯅ ꯆꯪꯁꯤꯟꯈ꯭ꯔꯒ ꯐꯝꯈꯤꯕꯗꯨꯗ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯤꯇꯪ ꯐꯥꯎꯔꯛꯏ ꯃꯅꯥꯛ ꯅꯥꯀꯟ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯈꯤ ꯋꯦꯇꯔ ꯆꯪꯉꯛꯏ ꯇꯥꯝꯅꯥꯅ ꯃꯦꯡꯒꯣ ꯖꯨꯁ ꯑꯝꯇ ꯄꯤꯌꯨ ꯑꯥꯏꯁ ꯊꯥꯗꯕꯤꯌꯨ ꯋꯦꯇꯔ ꯆꯪꯈ꯭ꯔꯦ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯐꯤꯔꯦꯞꯄꯅ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯉꯁꯤ ꯅꯣꯡꯊꯥꯡꯅ ꯂꯩ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯩ ꯊꯛꯁꯤꯒꯦ ꯑꯃꯦꯔꯤꯀꯥꯅꯣꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯗꯦꯠ ꯆꯠꯄ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯊꯛꯄꯅꯤ ꯑꯗꯨꯅ ꯅꯣꯡꯊꯥꯡꯅ ꯑꯃꯦꯔꯤꯀꯥꯅꯣ ꯄꯜꯂꯛꯄꯗ ꯐꯤꯔꯦꯞꯄꯁꯨ ꯈꯤꯇꯪ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯈꯤ ꯍꯧꯈꯤꯕ ꯇꯥꯡꯀꯛꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯆꯤꯡꯁꯤꯟꯕꯒꯨꯝꯅ ꯃꯇꯝꯗꯨꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯎꯍꯟꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯋꯦꯇꯔꯗꯨꯁꯨ ꯆꯪꯉꯛꯏ ꯐꯤꯔꯦꯞꯄꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯈꯨꯠꯌꯥꯏꯒ ꯎꯠꯂꯒ ꯁꯥꯏꯟ ꯇꯧꯏ 2 ꯑꯃꯦꯔꯤꯀꯥꯅꯣ ꯄ꯭ꯂꯤꯖ ꯇꯦꯕꯜꯗꯨꯗ ꯐꯤꯔꯦꯞꯄꯅ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯕꯩ ꯃꯈꯨꯠ ꯇꯥꯟ ꯊꯤꯟꯕꯤ ꯁꯥꯟꯅꯕꯗ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠꯇ ꯊꯝꯃꯛꯈꯤ ꯐꯤꯔꯦꯞꯄ ꯏꯈꯪ ꯈꯪꯈꯤ ꯁꯣꯔ ꯉꯥꯛ ꯊꯤꯡꯉꯤ ꯅꯣꯡꯊꯥꯡꯅ ꯍꯥꯟꯅꯩ ꯍꯩꯅꯕꯤꯁꯦ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯗꯨꯁꯨ ꯁꯣꯝꯗ ꯃꯁꯥꯗꯣ ꯑꯣꯝꯈꯠꯄꯩ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯆꯪꯅꯕ ꯉꯛꯋꯥꯏꯒꯤ ꯐꯨꯔꯤꯠꯇꯨꯗ ꯃꯈꯨꯠ ꯈꯔ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯁꯤꯠ ꯆꯪꯍꯜꯂꯤ ꯃꯁꯥꯗꯣ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯁ꯭ꯄꯦꯛ ꯑꯃꯨꯕꯗꯨꯅ ꯈꯪꯗ꯭ꯔꯕꯅꯤ ꯃꯈꯨꯠ ꯃꯁꯥ ꯃꯔꯦꯡ ꯆꯠꯂꯒ ꯍꯨꯃꯥꯏꯐꯥꯎ ꯀꯟꯅ ꯍꯨꯝꯀꯠꯂꯛꯄꯗꯨꯗ ꯔꯤꯁꯦꯞꯁꯟꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯥ ꯃꯦꯝ ꯇꯦꯕꯜꯁꯨ ꯊꯪꯅꯕꯅꯤꯅ ꯐꯤꯔꯦꯞꯄꯁꯨ ꯃꯉꯛꯀ ꯈꯤꯇꯪ ꯆꯦꯞꯊꯣꯛꯑꯒ ꯌꯦꯡꯂꯨꯏ ꯃꯨꯁꯤꯟ ꯃꯨꯕ ꯑꯅꯣꯞꯇꯨꯒ ꯃꯉꯣꯟꯗ ꯌꯦꯡꯂ ꯂꯩꯔꯝꯕꯗ ꯅꯣꯡꯊꯥꯡꯗꯒꯤ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯏ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯤ ꯅꯨꯄꯥꯗꯨꯅ ꯎꯈꯤꯕꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯝꯃꯤ ꯀꯥꯎꯟꯇꯔꯔꯣꯝ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯕꯜ ꯅꯝꯕꯔ 2ꯒꯤꯁꯦ ꯁꯦꯜ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 145 ꯂꯨꯄꯥ 200 ꯄꯤꯔꯒ ꯁꯦꯜꯗꯨꯐꯥꯎ ꯍꯟꯕ ꯉꯥꯏꯔꯝꯗ ꯊꯣꯔꯛꯂꯒ ꯃꯥꯅ ꯋꯥꯏꯔꯛꯄ ꯀꯦꯞꯇꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯆꯠꯁꯦ
ꯁꯣꯝꯗꯁꯨ ꯐꯤꯔꯦꯞꯄ ꯍꯧꯒꯠꯂꯒ ꯇꯥꯝꯅꯥꯕꯨ ꯇꯥꯟꯅꯔꯨꯕꯁꯨ ꯐꯖꯗꯕꯒꯨꯝꯅ ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯤꯜꯂꯝꯃꯤ ꯔꯤꯡ ꯆꯠꯂꯝꯃꯒ ꯕ꯭ꯌꯨꯖꯤ ꯍꯥꯏꯔꯛꯏ ꯁꯣꯝꯗꯁꯨ ꯔꯤꯡ ꯈꯤꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯛꯊꯠꯄꯅꯤ ꯁꯨꯝ ꯀꯛꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯩꯅ ꯐꯣꯟ ꯀꯛꯊꯠꯂꯤꯁꯦ ꯁꯣꯏꯔꯦ ꯃꯥꯅ ꯑꯃꯨꯛ ꯑꯃꯗꯨꯒ ꯃꯈꯥ ꯇꯥꯅ ꯎꯅꯔꯒ ꯂꯩꯔꯝꯃꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯟꯗꯛꯇꯤ ꯄꯥꯏꯔꯒꯦꯅ ꯈꯟꯅ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯇꯧꯔꯛꯇ꯭ꯔꯦ ꯉꯥꯏꯉꯝꯗꯦ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗꯁꯨ ꯇꯥꯝꯅꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯒ ꯈꯤꯇꯪꯈꯛ ꯃꯉꯛꯇꯣ ꯁꯥꯏꯠ ꯑꯃꯗ ꯂꯩꯊꯣꯛꯏ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦ ꯇꯥꯝꯅꯥꯗꯣ ꯁꯞꯇ꯭ꯔ ꯍꯧꯔꯛꯏ ꯑꯗꯨꯗꯩ ꯍꯟꯗꯣꯛꯄ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯜꯂꯗꯣꯏꯅꯤꯗꯤ ꯈꯪꯉꯦ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯄꯟꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10ꯗꯣ ꯉꯥꯏꯔꯒꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 5 ꯆꯠꯂꯦꯗꯅ ꯃꯤꯅꯤꯠ 35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯇꯕꯗ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯁꯠ ꯀꯛꯊꯠꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯆꯨꯝꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯐꯝꯃꯤ ꯅꯣꯡꯊꯥꯡꯅ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯛꯏꯗꯣ ꯑꯩꯒꯤ ꯄꯦꯁꯦꯟ ꯑꯃ ꯆꯦꯛ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ ꯑꯩꯁꯨ ꯊꯦꯡꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯁꯣꯝꯗ ꯉꯥꯏꯅꯔꯝꯕꯅꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯃꯔꯨꯅꯤ ꯑꯩꯒꯤꯁꯤꯗꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯌꯥꯅꯤꯗ ꯑꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯎꯔꯣ ꯀꯣꯟꯅ ꯐꯖꯅ ꯊꯦꯡꯅꯔꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯐꯤꯔꯦꯞꯄꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯎꯟꯇꯔꯔꯣꯝꯗ ꯄꯦ ꯇꯧꯕ ꯆꯦꯟꯁꯤꯜꯂꯛꯏ ꯀꯌꯥ ꯇꯥꯔꯦ 240 ꯇꯥꯔꯦ ꯀꯥꯔꯠꯇꯒꯤ ꯑꯣꯏꯅ ꯄꯦ ꯇꯧꯔꯝꯃꯒ ꯏꯔꯦꯝ ꯍꯦꯛ ꯂꯦꯝꯗ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯗꯣ ꯅꯣꯡꯊꯥꯡꯁꯨ ꯃꯇꯣꯝꯇ ꯐꯝꯍꯧꯋꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯪꯅ ꯍꯥꯗꯅ ꯍꯥꯟꯅꯗꯒꯤꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯅꯤ ꯅꯣꯡꯊꯥꯡꯁꯨ ꯀꯌꯥ ꯍꯥꯗꯦ ꯃꯥꯅ ꯐꯤꯔꯦꯞꯄ ꯊꯥꯗꯣꯛꯈꯤꯕꯁꯦ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯀꯁꯨ ꯂꯧꯔꯒ ꯎꯅꯕ ꯌꯥꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯑꯃꯦꯔꯤꯀꯥꯅꯣꯗꯁꯨ ꯄꯨꯊꯣꯔꯛꯂꯦ ꯁꯤ ꯄꯨꯁꯟꯈ꯭ꯔꯣ ꯂꯤꯃꯣꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯍꯟꯈ꯭ꯔꯦ ꯀꯣꯐꯤ ꯌꯥꯎꯕ ꯊꯛꯅꯕ ꯑꯌꯥꯝꯕꯁꯤ ꯃꯁꯥꯗꯣ ꯊꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯕ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯅꯣꯗꯣ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯍꯧꯈꯤꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯆꯤꯡꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯃꯥꯏꯗꯣ ꯅꯧꯅ ꯍꯥꯡꯗꯨꯅ ꯃꯈꯥ ꯏꯊꯒꯦ ꯈꯟꯕꯅꯤ ꯇꯞꯅ ꯇꯞꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯎꯈꯤꯕꯗꯒꯤ ꯐꯤꯔꯦꯞꯄꯅ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕꯗꯣ ꯃꯥ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯅꯨꯡꯁꯤꯅꯕꯃꯛ ꯑꯣꯏꯔꯝꯂꯒꯗꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯦ ꯇꯧꯔꯣꯏ ꯈꯪꯉꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯁꯤꯀꯥꯡ ꯈꯥꯡꯗꯨꯅ ꯌꯥꯔꯛꯂꯣꯏ ꯈꯪꯉꯤ ꯅꯨꯄꯤꯅ ꯋꯥ ꯂꯣꯠꯇꯕ ꯈꯪꯅꯕ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯀꯣꯏꯕꯃꯛꯇꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯂꯧꯁꯤꯡꯁꯤꯃꯗꯤ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯃꯔꯨꯞ ꯑꯃꯗꯩ ꯍꯦꯟꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯊꯥꯖꯕꯅꯤ ꯁꯣꯝꯗꯁꯨ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯀꯦꯕꯇꯨꯁꯨ ꯆꯥꯔꯖ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯥꯔꯗꯨꯗꯒꯤ ꯑꯃꯨꯕ ꯕꯔꯅꯥ ꯀꯥꯔꯗꯣ ꯊꯧꯗꯣꯔꯛꯄꯗ ꯄꯥꯛꯊꯗꯨꯅ ꯅꯝꯕꯔ ꯌꯦꯡꯉꯝꯃꯤ ꯆꯨꯝꯃꯦ ꯑꯗꯩ ꯃꯁꯥꯗꯣ ꯄꯤꯁꯨꯝ ꯁꯝꯖꯤꯟꯅꯕ ꯈꯔꯗꯤ ꯐꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯈꯤꯇꯪ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯀꯥꯔꯗꯣ ꯑꯗꯨꯒ ꯁꯠ ꯈꯥꯝꯈꯤꯕꯗꯣ ꯎꯔꯛꯏ ꯈꯥꯝꯃꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ ꯃꯥꯁꯨ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯍꯥꯏꯊꯔꯛꯂꯒ ꯐꯤꯔꯦꯞꯄꯅ ꯂꯥꯎ ꯊꯤꯜꯂꯝꯃꯒꯦ ꯇꯥꯝꯅꯥ ꯀꯩꯁꯨ ꯍꯥꯏꯗ ꯀꯥꯈꯠꯂꯛꯂꯦ ꯐꯤꯔꯦꯞꯄꯁꯨ ꯊꯧꯕ ꯍꯧꯔꯦ ꯍꯧꯔꯛꯄ꯭ꯔꯥ ꯑꯃꯦꯔꯤꯀꯥꯅꯣ ꯐꯤꯔꯦꯞꯄꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯔꯒ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟ ꯊꯧꯔꯝꯃꯤ ꯑꯃꯦꯔꯤꯀꯥꯅꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯈꯨꯃꯛꯇꯦ ꯑꯗꯩꯗꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯈꯤ ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ ꯀꯩꯒꯤ ꯍꯪꯉꯛꯏꯅꯣ ꯍꯥꯏꯔꯛꯑꯣ ꯒꯔꯜꯐ꯭ꯔꯦꯟ ꯇꯥꯝꯅꯥ ꯐꯩꯖꯩ ꯌꯦꯡꯉꯒ ꯂꯩꯁꯤꯜꯂꯛꯏ ꯎꯁꯤꯟꯅꯗꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯨꯅ ꯇꯣꯛꯅꯧ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯁꯛ ꯍꯥꯏꯔ ꯑꯩꯅ ꯗꯃꯥꯗ ꯍꯦꯜꯂꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯆꯣꯞꯄꯣꯏꯗꯣꯏꯅꯤ ꯏꯔꯜ ꯍꯥꯏꯔ ꯀꯣꯛꯊꯣꯡꯃ ꯋꯥꯡꯒꯦ ꯂꯩꯔꯕꯅꯤ ꯀꯔꯝꯕ ꯑꯍꯦꯟꯕ ꯄꯥꯝꯒꯦ ꯅꯪ ꯅꯥꯄꯜ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯁꯛ ꯐꯖꯔꯁꯨ ꯃꯦꯔꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯇꯟꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯔꯨꯕ ꯏꯪꯂꯤꯁꯇꯤ ꯀꯌా ꯈꯪꯗꯕꯅ ꯇꯥꯝꯅꯥꯅ ꯀꯩꯅꯣ ꯃꯦꯔꯤꯠ ꯍꯥꯏꯗꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯇꯝꯕ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕ ꯌꯨꯝꯂꯣꯝꯗ ꯍꯟꯗꯣꯏꯔꯥ ꯑꯁꯦꯡꯕ ꯑꯥꯔꯊ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯦꯠꯂꯝꯗꯦ ꯍꯜꯂꯗꯣꯏꯅꯤ ꯐꯔꯦ ꯑꯗꯣꯝꯗ ꯊꯤꯜꯂꯝꯃꯒꯦ ꯃꯥꯂꯦꯁ ꯍꯩꯅꯤ ꯑꯗꯨꯒꯅꯦ ꯂꯣꯟ ꯑꯃꯦꯔꯤꯀꯥꯅꯣ ꯊꯛꯂꯝꯒꯅꯨ ꯇꯨꯃꯤꯟꯅ ꯇꯣꯡꯉꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯝꯗ꯭ꯔꯤ ꯋꯥ ꯇꯞꯅ ꯇꯞꯅ ꯈꯔ ꯈꯔ ꯉꯥꯡꯂꯕꯁꯨ ꯏꯟꯊꯤꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯅꯥꯕꯗꯣ
ꯑꯗꯨꯕꯨ ICUꯗꯩ ꯄꯨꯊꯣꯔꯛꯂꯒ ꯋꯥꯔꯗ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯣ ꯃꯆꯥꯁꯤꯡꯅ ꯅꯥꯕꯗꯩ ꯃꯆꯥꯒꯤ ꯃꯅꯥꯛꯇꯩ ꯍꯦꯜꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯟꯗꯛꯅ ꯍꯟꯗꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕꯗ ꯅꯪ ꯁꯨꯝꯕ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯁꯤꯗ ꯍꯤꯗꯥꯛꯅꯤ꯫ ꯏꯃꯥꯅ ꯄꯉꯥꯡ ꯉꯥꯡꯉꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯕꯣꯔꯤꯁ ꯆꯪꯉꯛꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯆꯥꯔꯒ꯫ ꯆꯦ, ꯅꯪꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯌꯥꯔꯔꯣꯏꯗꯣ꯫ ꯀꯩꯝ ꯈꯜꯂꯨꯅꯨ, ꯆꯦꯒꯤꯗꯤ ꯍꯌꯦꯡ ꯅꯥꯕ ꯐꯔꯀꯥꯟꯗ ꯗꯃꯥꯗ ꯄꯤꯖꯔꯒꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯃꯧꯄꯥꯒꯤ ꯋꯥꯍꯩꯗ ꯈꯤꯇꯪ ꯅꯣꯛꯂꯛꯈꯤ꯫ ꯃꯆꯤꯟ ꯃꯔꯩ ꯇꯠꯄꯒꯤ ꯃꯨꯁꯨ ꯃꯨꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ, ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯌꯥꯝ ꯆꯥꯁꯤꯟꯅꯨꯀꯣ ꯅꯪ꯫ ꯕꯣꯔꯤꯁꯅ, ꯑꯩꯁꯨ ꯅꯨꯄꯤ ꯀꯥꯏꯅꯔꯦ꯫ ꯌꯨ ꯊꯛꯄꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯒ ꯀꯔꯝꯕꯅ ꯐꯩ? ꯑꯄꯥꯝꯕ ꯈꯜꯂꯣ ꯏꯃꯥ꯫ ꯂꯤꯟꯊꯣꯏꯅ, ꯃꯁꯤꯗꯤ ꯑꯦꯇꯦꯟꯗꯦꯟ ꯇꯧꯊꯣꯛꯑꯒ ꯗꯣꯛꯇꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯅ, ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ MBBS ꯇꯧ ꯍꯥꯏꯕꯗ ꯅꯪꯅ ꯉꯝꯃꯣꯏ, ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯒ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯕ, ꯂꯥꯏꯔꯤꯛ ꯋꯥꯠꯄ ꯑꯩꯅ ꯀꯃꯥꯏꯅ ꯑꯅꯥꯕ ꯂꯥꯌꯦꯡꯗꯣꯏꯅꯣ? ꯑꯗꯨꯅ ꯌꯥꯈꯤꯗꯕꯅꯤꯗꯅ꯫ ꯍꯧꯖꯤꯛꯇ ꯀꯟꯅ ꯍꯣꯠꯅꯔꯝꯃꯁꯨ ꯍꯥꯏꯗꯅꯕꯨ ꯈꯜꯂꯦ ꯍꯥꯏꯕꯕꯨ ꯍꯣꯠꯅꯔꯝꯃꯁꯨ ꯀꯝꯄꯜꯁꯔꯤ ꯑꯦꯛꯖꯥꯝꯗꯤ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯅꯤ꯫ ꯗꯣꯛꯇꯔꯁꯨ ꯆꯪꯉꯛꯏ꯫ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯦꯟꯇꯦꯜ ꯄꯦꯁꯦꯟ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯦꯁꯦꯟꯁꯤꯡꯒꯤ ꯋꯥꯔꯗ ꯍꯥꯞꯇ꯭ꯔꯕꯁꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯑꯣꯏꯔꯦ ꯑꯗꯨꯝ ꯁꯤꯗ ꯂꯩꯍꯜꯂꯝꯃꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯝꯗꯦ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯁꯥꯗꯣ ꯆꯦꯛ ꯑꯞ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯍꯜꯗꯨꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯁ꯭ꯇꯦꯕꯜ ꯂꯣꯏꯅ ꯑꯣꯏꯔꯦ꯫ ꯆꯥꯕ ꯊꯛꯄꯗꯤ ꯈꯤꯇꯪ ꯑꯆꯝꯕ ꯆꯥꯈꯤꯁꯤꯀꯣ꯫ ꯕꯣꯔꯤꯁꯅ, ꯍꯣꯏ ꯗꯣꯛꯇꯔ꯫ ꯂꯤꯟꯊꯣꯏꯅ, ꯑꯩ ꯐꯥꯔꯃꯥꯁꯤꯒꯤ ꯕꯤꯜ ꯑꯝꯇ ꯊꯤꯗꯣꯛꯑꯝꯒꯦ꯫ ꯕꯣꯔꯤꯁꯅ, ꯑꯩꯅ ꯊꯤꯔꯒꯦ ꯏꯃꯥ꯫ ꯅꯪꯅ ꯊꯤꯕꯗꯣ ꯄꯥꯝꯗꯦꯅꯦ, ꯍꯣꯔꯦꯟꯅꯦ ꯁꯦꯜ ꯑꯃꯨꯛ ꯊꯧꯔꯛꯀꯅꯤ, ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯇꯥꯛꯄꯤꯒꯦ꯫ ꯉꯔꯥꯡꯁꯨ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟ ꯆꯪꯉꯣ ꯍꯥꯏꯔꯒ ꯇꯣꯏꯂꯦꯠ ꯆꯪ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ, ꯏꯃꯥ ꯅꯪ ꯐꯔꯛ ꯌꯥꯝ ꯇꯥꯏ꯫ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯥꯕꯒ ꯗꯣꯛꯇꯔꯒ ꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯊꯦꯡꯛꯁ ꯐꯣꯔ ꯀꯃꯤꯡ ꯕꯦꯛ꯫ ꯅꯤꯡꯉꯣꯜ ꯇꯠꯇꯨ ꯇꯠꯇꯨ ꯗꯣꯛꯇꯔꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯐꯤꯔꯦꯞꯄꯅ ꯇꯞꯅ ꯇꯞꯅ ꯀꯥꯔ ꯊꯧꯔꯛꯄꯗꯣ ꯇꯥꯝꯅꯥꯁꯨ ꯇꯨꯝꯕ ꯆꯥꯕ ꯅꯨꯡꯉꯥꯏꯇꯝꯅꯤꯅ ꯃꯉꯛꯇꯣ ꯊꯣꯛ ꯊꯣꯛ ꯑꯣꯏꯈꯤꯕꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯐꯤꯔꯦꯞꯄꯅ ꯍꯥꯏꯔꯛꯏ, ꯉꯥꯛ ꯇꯨꯝꯊꯣꯛ, ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒ ꯇꯧꯔꯒ ꯊꯦꯡꯉꯒ ꯑꯩ ꯆꯦꯟꯕꯁꯨ ꯆꯦꯟꯕꯤꯔꯣꯏꯗꯕꯗ꯫ ꯑꯆꯥꯔ ꯂꯩꯕꯤꯌꯨꯔꯥ? ꯑꯆꯥꯔꯅꯒ ꯆꯠꯅꯔꯣꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯂꯛꯅꯩ, ꯂꯛꯅꯕꯗꯤ ꯃꯥꯟꯗꯅ꯫ ꯎ ꯃꯣꯔꯣꯛꯇꯤ? ꯇꯥꯝꯅꯥꯅ ꯁꯝꯇꯛꯅ ꯈꯨꯝꯈꯤ, ꯑꯗꯨꯅ ꯅꯪ ꯆꯥꯎ꯫ ꯉꯥꯛ ꯇꯨꯝꯃꯣꯅꯦ, ꯂꯝꯕꯤ ꯀꯩꯁꯨ ꯑꯣꯟꯅꯔꯣꯏ꯫ ꯅꯨꯡꯇꯤꯒꯤ ꯅꯪ ꯂꯥꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯕ ꯌꯨꯝꯗꯨꯕꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯌꯨꯝ ꯃꯊꯣꯟ ꯃꯊꯣꯟ ꯍꯩꯒꯠꯂꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯕ? ꯑꯩ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ꯫ ꯈꯤꯇꯪ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯀꯩꯒꯤ? ꯇꯥꯝꯅꯥꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯗ ꯂꯩꯔꯨꯔꯒ? ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯑꯩꯅ ꯂꯩꯔꯨꯔꯒ ꯑꯉꯥꯎꯕꯤꯅꯤꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯅꯝꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯄꯥꯁꯨ ꯂꯩꯇꯦ, ꯀꯅꯥꯝ ꯂꯩꯇꯦ꯫ ꯑꯩꯗꯤ ꯏꯁꯥꯅ, ꯏꯁꯥꯒꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯂꯣꯏꯅ ꯑꯣꯏꯔꯦ꯫ ꯏꯁꯥꯅ ꯋꯥꯔꯧꯔꯛꯄꯗ ꯏꯁꯥꯅ ꯊꯦꯝꯖꯩ, ꯏꯁꯥꯅ ꯀꯞꯅꯤꯡꯂꯁꯨ ꯏꯁꯥꯅ ꯑꯗꯨꯝ ꯊꯦꯝꯖꯩ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯀꯩꯁꯨ ꯈꯟꯖꯤꯟꯗ, ꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯆꯠꯅꯤꯡꯉꯤ ꯀꯨꯁꯤ, ꯆꯥꯅꯤꯡꯉꯤ ꯀꯨꯁꯤ, ꯀꯅꯥꯝꯇꯅ ꯁꯤꯃ ꯇꯧꯔꯦ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯆꯩꯕꯁꯨ ꯆꯩꯕꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯦꯍꯦ ꯁꯦꯂꯨꯡꯕ ꯅꯆꯦꯗꯤ, ꯀꯨꯁꯤ ꯔꯥꯁꯤꯗ ꯍꯤꯡꯕ ꯏꯁ ꯚꯦꯔꯤ ꯗꯨꯌꯤꯡ꯫ ꯊꯧ ꯁꯥꯔꯨꯗꯦ ꯐꯤꯔꯦꯞꯄꯗꯣ ꯇꯥꯝꯅꯥꯒꯤ ꯖꯨꯠ ꯆꯥꯗꯕ ꯏꯪꯂꯤꯁꯇꯣ꯫ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ? ꯀꯨꯁꯤ ꯔꯥꯁꯤꯗ ꯍꯤꯡꯕꯁꯦ ꯌꯥꯝ ꯇꯣꯏꯔꯦ ꯍꯥꯏꯕ ꯍꯟꯗꯛꯇꯤ꯫ ꯂꯝꯕꯤ ꯇꯥꯛꯂꯣ ꯃꯤꯁ ꯏꯪꯂꯤꯁ꯫ ꯑꯣꯏ ꯊꯪꯕ ꯇꯨ, ꯅꯨꯄꯥ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯏꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯍꯥꯏꯖꯤꯜꯂꯣ꯫ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯒ ꯀꯩꯅꯣ ꯃꯥꯅ ꯁꯣꯔꯣꯛ ꯃꯇꯥꯏꯁꯦ ꯇꯧꯔꯤꯁꯤꯅ? ꯎꯔꯦ ꯐꯤꯔꯦꯞꯄꯁꯨ ꯅꯨꯄꯥ ꯑꯃꯅ ꯁꯣꯔꯣꯛ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯗꯣ꯫ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯇꯥꯝꯅꯥꯃꯛꯅꯤ꯫ ꯄꯥꯈꯪ ꯑꯃꯒꯤ ꯃꯃꯥꯡꯗꯅꯤ ꯀꯥꯏꯅ ꯏꯀꯥꯏꯕ ꯍꯩꯕ ꯂꯩꯁꯥꯕꯤꯒ ꯅꯠꯇꯦ꯫ ꯍꯩ, ꯅꯃꯤꯠ ꯌꯥꯝ ꯁꯤꯡꯒꯅꯨꯀꯣ, ꯆꯩ ꯆꯥꯅꯤ꯫ ꯅꯪꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯎꯕꯤ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯅꯦ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯈꯪꯉꯨ꯫ ꯈꯨꯝꯃꯨꯗꯦ ꯇꯥꯝꯅꯥꯗꯣ꯫ ꯂꯝꯕꯤꯗꯣ ꯇꯥꯛ ꯇꯥꯛ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯒꯦꯠ ꯃꯄꯥꯗ ꯈꯥꯝꯃꯜꯂꯒ, ꯌꯥꯔꯦ ꯁꯤꯗꯩ ꯆꯪꯈ꯭ꯔꯒꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯁꯦꯂꯨꯡꯕ꯫ ꯆꯪꯍꯧꯔꯣ ꯐꯖꯅ꯫
ꯐꯖꯅ ꯆꯪꯗ꯭ꯔꯗꯤ ꯎꯞꯄ ꯁꯤꯠꯂ ꯆꯪꯒꯗ꯭ꯔꯣ ꯍꯥꯏꯔꯒ ꯀꯨꯝꯊꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯀꯔꯤ ꯅꯨꯡꯒꯦ ꯍꯥꯏꯔꯨꯕꯅꯣ ꯍꯦꯛ ꯌꯧꯈꯤ ꯆꯪꯍꯧꯔꯦ ꯅꯨꯄꯤꯗꯣ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯂꯝꯃꯤ ꯉꯔꯥꯡ ꯅꯍꯥꯟꯈꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤꯒꯁꯦ ꯇꯥꯝꯅꯥꯅ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯔꯒ ꯂꯩꯔꯝꯕꯁꯦ ꯉꯛꯂꯨꯗꯦ ꯊꯣꯏꯅ ꯀꯔꯝꯕ ꯋꯥꯈꯜ ꯀꯔꯝꯕ ꯑꯔꯣꯠꯄ ꯀꯔꯝꯕ ꯁꯛꯂꯣꯟ ꯃꯥꯅ ꯎꯒꯦ ꯐꯪꯗꯕ ꯑꯔꯣꯠꯄ ꯂꯩꯔꯤꯕꯗꯣ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯈꯪꯅꯤꯡꯉꯤ ꯆꯅꯩꯅꯅ ꯂꯩꯔꯤꯕ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯊꯣꯔꯛꯀꯗꯕ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯣꯏꯗꯦ ꯁꯕꯦꯡ ꯉꯥꯡꯂꯤꯕ ꯁꯛꯂꯣꯟꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯠꯄ ꯑꯆꯦꯠꯄ ꯂꯝꯆꯠ ꯑꯃꯗꯤ ꯈꯨꯝꯖꯤꯜꯂꯒ ꯊꯝꯂꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯈꯪꯉꯤ ꯀꯝꯗꯧꯅ ꯀꯔꯝ ꯇꯧꯔꯒ ꯑꯔꯣꯠꯄꯁꯦ ꯈꯪꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯨꯏ ꯑꯃꯨꯛꯁꯨ ꯄꯥꯝꯂꯨꯗꯦ ꯋꯥꯈꯜ ꯈꯟꯅ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯣꯟꯅꯅ ꯆꯠꯂꯨꯔ ꯃꯥꯜꯂꯦ ꯕ꯭ꯔꯦꯛ ꯈꯪꯄꯥ ꯐꯥꯔꯒ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯊꯧꯖꯤꯜꯂꯛꯂꯦ ꯄꯨꯡꯗꯨ ꯐꯅ ꯉꯟꯕꯅ ꯃꯄꯥꯁꯨ ꯃꯆꯥꯅ ꯉꯟꯅ ꯍꯜꯂꯛꯄꯗ ꯋꯥ ꯍꯪꯗꯧꯒꯤ ꯉꯥꯏꯔꯝꯃꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯦꯛ ꯃꯆꯥꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯒ ꯉꯜꯂꯤꯗ ꯐꯤꯔꯦꯞꯄꯁꯨ ꯈꯨꯗꯛꯇꯨꯗ ꯋꯥꯈꯠꯂꯛꯏ ꯃꯇꯣꯝꯇ ꯈꯜꯂꯛꯏ ꯏꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯪꯗꯧꯅꯤꯅꯦ ꯑꯩꯁꯦ ꯀꯥꯎꯋꯦ ꯃꯄꯥꯗ ꯃꯥꯅ ꯀꯥꯎꯕꯗꯨꯗꯤ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯈꯟꯕꯅ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯁꯥꯔꯝꯃꯤ ꯃꯔꯝ ꯂꯩꯗꯅ ꯍꯜꯂꯛꯏꯅꯤ ꯉꯥꯡꯈ꯭ꯔꯦꯗ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯗ ꯄꯥꯟꯅꯕꯗ ꯋꯥꯔꯝꯃꯅꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯗꯨꯁꯨ ꯏꯅꯦꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯖꯣꯏꯅ ꯑꯇꯩ ꯂꯥꯏꯔꯦ ꯀꯥꯡ ꯀꯨꯏꯗ꯭ꯔꯦ ꯈꯦꯆ꯭ꯔꯤ ꯍꯧꯕ ꯈꯔ ꯇꯝꯃꯨ ꯕ꯭ꯔꯥꯍꯃꯟ ꯈꯛꯇꯅ ꯈꯦꯆ꯭ꯔꯤ ꯍꯧꯔꯒ ꯆꯥꯕ ꯌꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯍꯥꯎꯅ ꯍꯧꯔꯒ ꯆꯥꯕ ꯌꯥꯏꯗꯅ ꯑꯩ ꯈꯦꯆ꯭ꯔꯤ ꯆꯥꯅꯤꯡꯉꯤ ꯑꯩꯅ ꯍꯦꯛ ꯋꯥꯔꯒ ꯍꯜꯂꯛꯑꯗꯤ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯈꯤ ꯃꯄꯥꯗꯨꯁꯨ ꯃꯆꯥꯗ ꯈꯥꯏꯔꯤꯕꯅꯤ ꯃꯣꯂꯤ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈ꯭ꯔꯤꯕꯗꯣ ꯅꯣꯛꯇꯅ ꯌꯦꯡꯍꯧꯔꯤ ꯄꯣꯠꯅꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯂꯦ ꯉꯛꯁꯪꯒꯤ ꯕꯇꯝꯗꯣ ꯈꯣꯡꯊꯣꯛꯍꯜꯂꯒ ꯁꯣꯐꯥꯗ ꯐꯝꯊꯩ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯍꯣꯡꯗꯣꯛꯑꯒ ꯏꯔꯨ ꯂꯨꯖꯊꯣꯛꯈ꯭ꯔꯦ ꯇꯥꯋꯦꯜ ꯑꯀꯪꯕ ꯑꯃ ꯁꯦꯠꯂꯒ ꯕꯦꯜꯀꯅꯤꯗꯨꯗ ꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯆꯤꯌꯔꯗ ꯑꯃꯨꯛ ꯐꯝꯃꯤ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯈꯤ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯈꯅꯤꯡ ꯌꯥꯝ ꯆꯨꯏ ꯑꯉꯥꯡꯅꯤ ꯒꯥꯏꯅ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯏꯀꯥꯛ ꯍꯦꯛ ꯀꯥꯛꯑꯗꯅ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯒꯁꯤꯅ ꯀꯅꯥ ꯇꯝꯕꯤꯗꯅ ꯍꯩꯔꯝꯃꯤꯅꯣꯕ ꯑꯩ ꯐꯥꯎ ꯁꯦꯀꯦꯟ ꯑꯃꯅꯤꯗꯤ ꯍꯨꯝꯗꯠꯈꯤꯅꯦ ꯆꯦꯡꯁ ꯌꯥꯝ ꯊꯨꯅ ꯇꯧꯏ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯍꯣꯏꯗ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯀꯥꯛꯄꯁꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯃꯥꯅ ꯀꯥꯛꯄ ꯑꯩꯅ ꯂꯦꯝꯕ ꯖꯣꯏꯅ ꯀꯅꯥꯅꯣ ꯅꯥꯔꯨꯝꯗꯨꯗ ꯆꯤꯔꯣꯜ ꯇꯧꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯇꯥꯋꯦꯜ ꯅꯥꯟꯊꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯆꯦꯠꯅ ꯃꯈꯨꯠꯇꯨꯅꯁꯨ ꯄꯥꯏꯔꯒ ꯑꯁ ꯈꯪꯅꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯏꯔꯥꯡ ꯐꯕ ꯍꯅꯨꯕꯁꯤꯗꯤ